Kumbi Assembly constituency the Lakadaba Manipur Legislative Assembly election da candidate ama oinanaba Thaurang Toriba Moirangthem Megachandra bo Assembly constituency polling station 35 ngakpigani 29/15 gi praja miyam na angam bafau amadi sel kya puthok nanduna amatoina sawatuna amating pangkhre thoram ama Kumbi Municipal Council gi ward number 4 gi Kumbi leibung makhong mandop ta pangthokre 29/15 gi polling committee na sindana pangthokiba thoram aduda Moirangthem Megachandra bo sawatuna INC da nongna yaruk laba polling station 29/15 gi miyoi sinda Megachandra na Congress ki lengyan yanduna taramna okki thoram aduda Moirangthem Megachandra na phongtokibada polling asigi praja miyam na asuk mamal yam laba miyam gi tingwang aloina thauza pb bagi thoram ama pakthok pibasi yamna apenba amadi thagachaba phongdok chari haraduna punsida ngasi miyam na pb leba support ka loinara miyam na ngamba fo amadi sel gi tingwang pb duna thamoi sengna minung shi upi duna pb leba thawna asi punsida amuk hanna kauzroi mahak na hai kari su leitaba aibu miyam na pangal thawna hapiba miyam pomna mangna amatoina Chenbi Chongbi duna tawbiri ba khudang maksing asi party ki leader singi nagong yohamduna Congress ki ticket sungsai soina phangnaga ni haibaki thajaba thamjari amadi party ki leader singda praja miyam ki kholau asi masu tabiu haina su appeal taroduna Kumbi asida handaki lakadaba assembly election da mihut ama oina mai pakpa ngamjagi haibaki thawjal adusu pomnamakki mafamda thongnijari haike tharamadura saru yakiba Congress karma singna Congress Karmi Singna, we support Rahul Gandhi, we support Sonia Gandhi, we support Moirangthem Megachandra, Congress Party na Yaifare, Megachandra na Yaifare Haiban Chingma Kolau Kasu Lauki. Nasi Bibi Vasu Mayami support say, Tembang, I Pau Marumato Vesu, Sen Patara Vesu, Minunsi would be the guy when the Bibi Tona say, I am Ada, I Nasit in Biba Miami, Piper Sigilaman say. Consider one Kaujaro have a head or in Yam on the Tanjari. Casually, Trabaimona, Pagal Tana Hapiba. I mean, winners of Marma Sendi, my being a topic of Libasima. I could be party leader in Napoleon on Miraganda. Congress to get I don't know, I question, so I said them keep coming with Hazabado.